Hungary da pangtokpa International Folk Festival da MUC na Manipur gi nat ki jagoi sing malem gi miyam da masak takri. Hungary gi Nergahazahas pangtokpa Tarasub International Folk Dance Festival da Manipur University of Culture MUC na India gi mutchinduna saruk yaki bagaroinana lamdam asigi folk ki jagoi isai sing malem miyam da masak takri. Leba asigi University lising amaga sam henbana affiliate tawba Association of Indians University AIU na sathaba National Youth Festival singda MUC na pikiba performance ki matung ina tha sigi taraga taruk tagi kunmathoi fawba Hungary da sathakiba malem gi kumaishi da saruk yaki bani haina MUC gi lai haraubada department gi assistant professor Dr. Toizam nganbi na phongdorakli festival asida mai pakna saruk yaruba university sigi mahiroi amadi oja sing asi MUC gi vice chancellor professor Paunam Gunindro na taram upagaloina saruk yaruba singi magai dagi su kumai sida phanglakpa saktak se vice chancellor gi maphamda kusanaki Palace compound laiba MUC da pangtokpa thoramuda khongset adura saruk yaruba professor nganbina AIU na khangalakpadagi MUC gi BC gi miyam khara university sigi mahiroi amadi oja taraga mari amasum AIU gi coordinator ama yauna punna miyoi taraga mangana kumai sida saruk yaki Numit mangani sukna satakhiba kumai tuda Manipur gi nat kamari leinaba maibi jagoi thang leiteng thogal jagoi sintha jagoi amati thang yanabana singba folk ki masak sing utki festival sigi saruk ama oina Hungary gi newsesta pangthokpa laurok kumai desu khudaki oina khulang isai amadi lai harau gi masakra sakalaga sintha jagoi utpada saruk yaki malem gi miyam na thakat phongdoraki mangna makha taraduna Bosnia Poland Kenya Hungary amadi India na mapungoina satakiba festival sida saruk yana cultural exchange sataduna thabal songba mari sumsa jagoina singba miyam na ulam khiari Chusampur gi mitai IDP singna PUCL ki mathakta FIR pangadari Kuki singna apapa makal gi khulai sizinaduna mitai singi mathakta landarakibegi wapam PUCL gi report losilakpana report asi namatagi oiba report ni haiba Mayek singli CMUC People's Union for Civil Liberties PUCL na Manipur irang di matang na phongki report me kay kya diki leptana yaning da phongtorakli kumza English singani ga kunga homda gi me ahum digi haurakhiba irang asida Kuki singna apaba makal gi khulai kya sisinaduna landarakhiba gi wapam sing report asida losinduna phonglakpana report asi nakal namati gweba report ni haibadu Mayek singna takle haina Chusampur mitai United Committee sinduna ngasi major khulda leiba Manipur Press Cup ki thangjing hola pangthokpa pau gi mipamamada CMUC ki kokan banner nabaning thousam lahai PUCL na phong lipa report atu nakal namati gweba yumpham yawdawa aran mangaktani maduna lanjena duna leiriba IDP sing bo amuk hena nungaitaba pukhali thoklibi irang asi kumja English singani ga khungo homdegi me humdegi mamangdegi Kuki singna mangjuna na sem saduna horakibani kumja English singani ga khungo homdegi April kunga tereta Chusampur da sangana ba sem saduna leiriba open gym Kuki singna mai tharakiba madi leiriba CCTV camera kudimak thugairamba madugi matung mitei sing laisang thugai khi badudigi hokrabani me ahungi numita achumgi pung taraga mathuidigi hogadabu rally etugi mangoina forest bit office mai tha bawkhre loidana mitei driver amasu tamthina phurakhiba laiki madugi matungda mitei singi yum singsu mai tha bawkhrakibani masigi taiwana bada imphal dagi irang si mitei na Kuki gi yum mai tha duna hokhibani haina PUCL gi report hairibasi yumpham yawdaba aran bawpni irang horakpa dura Kuki sing apaba makal gi khulai sizinaduna landarakhibedugi wafam sing losinduna report asida palaktabana nakal namate gweba report ni haiba Mayek singli me ahungi numit aduda Chusampur gi khuga tampakta miyoi mari nungmaina panduna sokhi mitei miyam adu sapagadaba maphamda puthokhi balakidi Manipur police da leiba Chusampur tab Kuki singna yumai thabari yakhi habisi miyam na hena khangnara wapam ngaktani maramaduna PUCL na phong liba report adugi mayokta FIR palagani amadi mari lainaba singna su miyeng sangviduna action lokatpiu makhogi report adu irang sangdokna sinba pangkhak ni haikina su paus ta makhatari MOU da yaukhiba sing sayola magi manungna thabak to onthoktarabadi NS thingba yauna khongjang jangsilagani Directorate of Heirlooms and Handicrafts ka Manipur Tribal Development Cooperative MTDC amadi Manipur Tribal Indigenous Farmers Committee ga kumja English singani ga taraga trukta
Memorandum of Understanding MOU ama sign tawnakiba adu yawkiba points sing sayol amagi manungda thabak to onthoraqtrabadi National Highway sing Impal Jiribam amadi Impal Dimapur thingba yawna akanba khongjang jangsilagani haina Manipur Tribal Indigenous Farmers Committee MTIFC maikaidagi phungdorakli Manipur Press Cup the Paumising Unaba amada committee asigi State President RA Fernandez Nahai, Kumza English Singani Taraga Directorate of Heirlooms and Handicraft Manipur Tribal Development Cooperative Amadi, Manipur Tribal Indigenous Farmers Committee Puna MOU ama sign tonaki, MOU adu the Heirlooms and Handicrafts Committee Lainaba Singi Kul Singda, Potok Hana Potona Bapanam the Tonaki. Irakibasing tabak to ontokani hakibasahi tarasurak ledubo, Hausu Power Pitok na lady, Marilla Nevolution sing the Satun Unakiba Kale credubo, Hausu Power the Pitok Pigi Mamitadri, Maramasina, MOU the Yaukibasing Sayola Magi Manunda, tabak to ontok travadi, Lakliba September Tadaki Impal Dimapur, Impal Zeribam Lambi, Yauna Tuan, State Highway Singda, Makal Makaki, Kungzang Satabahora Ganaki. Panam Pausegi editorial Tamzagi, Akanaba Tabak Lokat Pamtui. Aronba ngakta tawraga panam phangna bokhonaba phurup ama oiriba Kuki singna Manipur sai ani helalaba irang asigi khudong chaba lawraga mitei singda yumpham yawdaba maral kiyamuk sina bokhonabada Aronba lallong gi manungsana India lenga ki mari leinaba department singa madi National Media yawna People's Union for Civil Liberties PUCL na singba singda Aronba agenda amagi makhara namduna mitei singbu Aronba tahalaga makhoi goiba lam ama Manipur gi lawraga separate administration ki demand phangna bohonabagi mami sauna tabagi thong satharakli haibada hamamba thokle khali maramne haukiba kumza English nganiga kungo humdoi gi me ahumdigi horakhiba lalasi peace rally gi mamingda Chusampur district ki turbung bangla da liba mitei singi yumai thaba horakraba matungda state asida makhatana thoninda thaudok kya thokibagi asingba khudam sangdam leina mitei singna Manipur gi tampak ta leba Kuki singi mayu mai tharaga Tan Bahorakudi, Champurama Kangpopi Makatana, Lal Horakpane, Hajin Ngamba, Lana Pau, Siemlava, Mitashinda, Maral Season of Honarapi, Tongsha, Taraklivis in a Takli Madudi, India Lengaki Madi Lenaba Department, Singa Kuki, Singa Aron Balalong, Sinavigi, Mayek Lara Kudam Sangamodi, Nakalamaram, then a Manipur Toklibisahi, and here level Lalasi. Hek Horakpadi Aranba Yumpam Oiba Yumpam Yaw the Bopam sing left and a Santoraga, Mitasing the Maral Shidi Bakokishina, Sahikiagi Mamangigi, Torang Toraga, Makoi Guebet Lam Amasiam Nabo, Hotnarakli Havisi, Nashidi Manipura Lady Yellow Purukudimana, Ikang the Kanganam Laganikali, Nashi Sterasita Tangdulaita, the Bamon Labidanatana, Mitasing the National Highway sing the Maning Tamna Sapayada, Lady Ba Aduga, Nashigi India Langana, Mitasing Ningtamna, National Highway sing the Satanava Aknavamatam Taraga. Section Torang Lokat Pigi, Mami Tabaso, Lambda Masiki Miam Unadri Habi, Hausu Oriba Pipa Masiga Mari, Lenangasi, India Langana, Honabia, Hiram Kara, Honaramadi Yadubo, instead of the lady be yellow missing that he, a pen at the Pigi Wakalon Kiam, instead of Siki make a carry Pungarakli, Maramadunasiki, India Langana. Kamoi sing na Kuki sing na Aronba tawraga makhoi demand phangna bo honari ba Aronba lalon singdu yadi haiba makhangan ba akan mathablo khat phamthu heba panam pauksig electoral thamjari